Masagi yumda lengakna hanjalanba ngamdrabadi relief campta suicide tawduna siragani haina fongdorakle. Manipur lengakna mathang chahi lisingani kunmarigi January kunithoi waksingi tarani thoini panba ningthaukaba numit imoinu imagi irat thawni tawbu numit asi fawbagi manungda Laimaram waroi chingdagi lanjenaratuna Laimaram government high school da hangliba relief camp da changjafam lawduna leiriba inmate sing masa masagi mayumda hannanaba lengakna thaibak paikhatrabadi inmate sing relief camp asida suicide tawduna siragani haina relief camp asida changjafam lawduna leiriba laisonwam tha sanana pungning nungsina phongdorakre. Ngasi pawmisingda laisonbam tha sanana thamoi songna phongdorakibadi Tampaki Law and Order na Chief Minister N. Biren ngau aduga Union Home Minister Amit Shah na chingda ngakani haikibasu laiki. Adubo kukina Tampaki mafam kayada nongmai amadi bom kapsilakpadi lepa laitri. Hausik relief camp ta leiriba inmate sing awaba na kham thengle. Laingak na ching hawai khara piba sina inmate sing asumna leiba yagadoribra. Angang sing lemna lairik tamangani haribasu sel di asum lauri. Mahirui singi che chang tanabada sel adumak tingli. Pivam masida inmate singna sel piba ngamgadoribra haina hangladuna imoinu imagi numit ki mamang du warosin puraknaba honabiyu haina inmate laisonbam tha sanana phongdoki. Mahakna makata na hai relief camp ta leiriba inmate sing anaba yaurakle. Dr. Singh tharakte tharaklagasu hidakti piramde. Layeng basalabasu khongna chatpa yadabana awabagi mathakta awaba ma haibadu oiri. Anabagi operation tawgadaba fawba sel laitabana adumak khangjindun leiri. Inmate sing Hausik tangkai ama sibaga chap manare. Maram aduna laingak na mideng changbiyu haina mahak na phongdoki.